ꯀꯣꯏꯕ ꯆꯠꯇꯧꯔꯤ ꯏꯚꯤꯅꯤꯡ ꯍꯋꯥꯖꯥꯕ ꯑꯣꯏꯅꯀꯣ ꯍꯌꯦꯡꯗꯤ ꯑꯃꯨꯛ ꯄꯨꯜꯂꯔꯣꯏ ꯃꯐꯝꯗꯨ ꯌꯧꯔꯒ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝ ꯌꯧꯔꯦ ꯑꯁꯤ ꯇꯤꯀꯦꯠ ꯀꯛꯏ ꯑꯃ ꯑꯥꯗ ꯊꯦꯡꯉꯦ ꯑꯩꯈꯣꯏꯅ ꯂꯥꯛꯄꯁꯦ ꯀꯩꯅꯣ ꯁꯤꯗ ꯆꯪꯍꯜꯂꯣ ꯁꯨꯏꯇꯤ ꯇꯧꯔꯨꯕꯗꯩ ꯂꯥꯛꯄꯅꯤꯅ ꯑꯋꯁꯊꯥꯗꯤ ꯌꯥꯗ꯭ꯔꯦ ꯚ꯭ꯌꯨ ꯐꯖꯩ ꯑꯁ ꯑꯩꯒꯤ ꯈꯤꯇꯪ ꯂꯥꯏꯠ ꯍꯦꯟꯒꯠꯍꯟ ꯑꯃ ꯖꯣꯔꯤꯌꯥꯒꯤ ꯃꯀꯣꯛꯁꯤꯗꯤ ꯀ꯭ꯋꯥꯛ ꯃꯌꯥꯝꯅ ꯇꯣꯡ ꯂꯩꯔꯦ ꯆꯠꯂꯣ ꯐꯣꯇꯣ ꯀꯥꯞꯄꯤꯔꯣ ꯍꯥꯏꯕ꯭ꯔꯣ ꯎꯁꯦ ꯐꯖꯗ꯭ꯔꯦ ꯁꯤꯅꯔꯤꯗꯤ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯀꯣꯏꯕ ꯂꯣꯏ ꯐꯖꯩ ꯐꯣꯇꯣ ꯁꯨꯠ ꯑꯝꯇ ꯇꯧꯒꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁ ꯃꯦꯅꯀꯥ ꯃꯅꯨꯡꯗ ꯆꯪꯉꯒꯅꯦ ꯑꯝꯇ ꯎꯠꯆꯔꯛꯀꯦꯀꯣ ꯃꯣꯏꯒꯤ ꯍꯣꯜꯁꯦ ꯍꯧꯖꯤꯛ ꯆꯪꯕꯕꯨꯗꯤ ꯌꯥꯈꯤꯅꯤ ꯃꯤ ꯑꯌꯥꯝꯕ ꯂꯣꯏ ꯆꯪꯅꯔꯤꯕꯀꯣ ꯃꯅꯨꯡꯗ ꯆꯪꯉ ꯑꯝꯇ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯁꯥꯏꯗꯇ ꯈꯔꯒ ꯎꯠꯆꯔꯛꯀꯦ ꯅꯥꯀꯟ ꯅꯥꯀꯟꯗꯗꯤ ꯑꯌꯥꯝꯕ ꯄꯥꯛ ꯉꯥꯛꯇꯅꯤꯅ ꯐꯝꯅꯔꯤ ꯐꯦꯃꯤꯂꯤ ꯐꯝꯅꯕ ꯐꯝꯅꯕ ꯃꯁꯦꯟ ꯐꯝꯅꯕ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯂꯥꯛꯃꯤꯟꯅꯕ ꯑꯥꯗꯒꯤꯅ ꯀꯩ ꯃꯁꯥ ꯃꯁꯥ ꯂꯣꯏ ꯇꯧ ꯂꯩꯔꯦ ꯂꯩꯁꯦ ꯂꯥꯛꯑꯣꯍꯦ ꯑꯥꯗ ꯑꯃꯁꯤꯅ ꯑꯥꯗ ꯂꯩꯔꯦ ꯑꯥꯗ ꯑꯩ ꯆꯪꯉꯒꯦ ꯃꯣꯏ ꯂꯥꯛꯇꯕ ꯁꯥꯏ ꯍꯨꯏꯁꯦꯟꯕꯨ ꯈꯣꯡꯕ ꯍꯧꯔꯛꯑꯦꯗ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯄꯨꯡ 5 ꯍꯦꯜꯂꯦꯕꯀꯣ ꯑꯗꯨꯅ ꯊꯣꯛꯄꯒꯤ ꯃꯇꯝꯕꯨ ꯌꯧꯁꯜꯂꯦ ꯌꯧꯔꯅꯤ ꯁꯤꯗ ꯁꯦꯀꯨꯔꯤꯇꯤ ꯂꯩꯔꯦꯀꯣ
ꯑꯥꯗ ꯑꯅꯤꯃ ꯂꯥꯛꯏ ꯍꯥꯟꯅ ꯁꯥꯕꯁꯤꯗꯀꯣ ꯃꯊꯛꯇ ꯀꯥꯔꯣꯏꯒꯦ ꯊꯦꯡꯉꯦ ꯃꯌꯥꯝ ꯁꯤꯒꯤ ꯚ꯭ꯌꯨꯁꯤ ꯂꯩꯌꯦ ꯃꯅꯤꯡꯂꯣꯝꯗ ꯁꯣꯝꯗ ꯀꯨꯝꯃꯒꯦ ꯂꯣꯏ ꯐꯖꯩ ꯃꯅꯨꯡꯗꯗꯤ ꯌꯥꯝ ꯅꯤꯜꯂꯦꯀꯣ ꯋꯥ ꯉꯥꯡꯕꯁꯦ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯊꯛꯅꯔꯤꯗꯦ ꯂꯥꯛꯑꯣ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯨꯁꯤ ꯃꯌꯥꯝ ꯑꯩ ꯀꯦꯃꯦꯔꯥꯁꯦ ꯈꯟꯖꯜꯂꯦ ꯍꯥꯏꯕ ꯍꯨꯃꯥꯡꯅ ꯂꯣꯏꯔꯦ ꯁꯝꯁꯤꯁꯨ ꯍꯥ ꯃꯥꯛꯁ ꯎꯞꯁꯜꯂꯒꯅꯦꯀꯣ ꯆꯠꯂꯤꯁꯦ ꯑꯃꯁꯦ ꯕꯤꯠ ꯂꯩꯇꯦ ꯉꯁꯤ ꯃꯥ ꯊꯋꯥꯏ ꯈꯔ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯁꯥꯏꯗ ꯊꯝꯖꯤꯜꯂꯣ ꯃꯤꯁꯤꯡꯁꯤꯀꯣ ꯑꯍꯟ ꯍꯥꯏꯕ ꯂꯩꯇꯦ ꯅꯍꯥ ꯍꯥꯏꯕ ꯂꯩꯇꯦ ꯂꯣꯏꯅ ꯍꯦꯛ ꯂꯥꯛꯑꯦ ꯁꯤꯗ ꯂꯥꯛꯅꯔꯤ ꯁꯥꯔꯦ ꯑꯃ ꯍꯨꯃꯥꯡꯅ ꯂꯣꯏ ꯑꯃꯁꯤꯅ ꯇꯩ ꯁꯥꯏꯗ ꯊꯝꯃꯁꯤ ꯑꯥꯗ ꯂꯩ ꯄꯔꯦꯡ ꯑꯃꯗꯤ ꯂꯩ ꯐꯝꯐꯝꯗꯤ ꯂꯩꯌꯦ ꯁꯤꯗ ꯂꯩ ꯐꯝꯐꯝꯗꯤ ꯂꯩ ꯁꯝꯒꯁꯤꯗꯤ ꯂꯣꯏꯔꯦ ꯃꯌꯥꯝ ꯎꯄꯥꯏ ꯂꯩꯇꯦ ꯃꯋꯥ ꯂꯧꯗꯦꯗ ꯆꯠꯊꯣꯛꯑꯗꯤ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯇꯥꯔꯦ ꯀꯔꯤ ꯑꯩ ꯀꯩ ꯇꯧꯕꯤꯔꯣ ꯍꯥꯏꯅꯣ ꯅꯝꯕꯤꯔꯛꯀꯦ ꯅꯠꯇꯦ ꯐꯤꯗꯤ ꯏꯜꯂꯣꯏꯗ꯭ꯔꯣ ꯐꯤꯗꯨ ꯏꯜꯂꯀꯥꯟꯗ ꯔꯤꯟꯁ ꯅꯝꯒꯦ ꯑꯃꯁꯦ ꯋꯥꯔ ꯃꯥꯜꯂꯦꯗ ꯏꯁꯃꯥ ꯃꯥꯂꯪꯕ ꯇꯧꯒꯦꯀꯣ ꯃꯌꯥꯝ ꯋꯥꯎ ꯁꯦ ꯑꯝꯇ ꯅꯝꯕꯤꯈꯤꯒꯦ ꯑꯃꯁꯦ ꯃꯥꯂꯪꯕ ꯅꯪꯅ ꯍꯨꯝꯕꯗ ꯇꯧꯂꯝꯕ ꯂꯩꯔꯥꯡꯁꯨ ꯁꯠꯀꯥꯏꯔꯦ ꯃꯊꯪ ꯉꯥꯜꯂꯀꯥꯟꯗ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯉꯁꯤꯗꯤ ꯊꯦꯡꯉꯦ ꯃꯝꯃꯦ ꯚꯤꯗꯤꯑꯣꯁꯨ ꯁꯦꯡꯗ꯭ꯔꯦ ꯁꯦꯡꯗ꯭ꯔꯦ ꯍꯥꯏꯕ ꯌꯦꯡꯉꯣ ꯄꯨꯡ 6 ꯇꯥꯔꯕ ꯍꯧꯖꯤꯛꯇꯤ ꯊꯦꯡꯉꯕꯅꯤꯅꯀꯣ ꯃꯝꯃꯦꯕ ꯑꯩꯈꯣꯏꯗꯤ ꯄꯨꯡ ꯃꯤꯅꯤꯠ 40 ꯈꯛꯇ ꯉꯥꯏꯔꯤꯉꯩꯗꯅꯦ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯃꯌꯥꯝ ꯆꯠꯂꯒꯦꯀꯣ ꯆꯠꯂꯣ ꯎ ꯈꯨꯆꯥꯎꯁꯦ ꯌꯦꯡꯉꯣ ꯇꯨꯔꯦ ꯍꯥꯏꯕ ꯃꯔꯥꯁꯤꯗꯩ ꯇꯨꯈꯠꯂꯛꯏ ꯃꯥꯜꯂꯦꯗꯣ ꯆꯥꯎꯕꯁꯦ ꯃꯤꯅ ꯏꯁꯀꯠꯁꯤꯗ ꯆꯤꯡꯉ ꯂꯩꯍꯧꯔꯗꯤ ꯆꯠꯂꯁꯦ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣꯗꯣ ꯍꯧꯖꯤꯛꯇ ꯄꯥꯔꯛꯇ ꯐꯝꯅꯔꯨꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯊꯣꯛꯂꯛꯑꯦ ꯑꯅꯤꯁꯦ ꯋꯥꯔꯕ ꯃꯌꯥꯝ ꯊꯜꯂꯒꯦ ꯁꯥꯕꯅꯁꯨ ꯂꯣꯏꯔꯦ ꯑꯃ ꯆꯥꯗ ꯉꯥꯎꯖꯕꯤ ꯑꯃ ꯆꯥ ꯊꯛꯀꯦ ꯆꯥ ꯊꯛꯄ ꯉꯥꯏꯕꯤ ꯑꯩꯗꯤ ꯊꯛꯆꯜꯂꯔꯣꯏꯒꯦ ꯁꯥꯔꯕ ꯁꯥꯕ ꯌꯥꯗ꯭ꯔꯦ ꯍꯨꯃꯥꯡ ꯈꯥꯡꯅ ꯃꯥꯏꯗꯤ ꯍꯨꯃꯥꯏ ꯍꯨꯝꯅꯕꯁꯨ ꯌꯥꯎꯋꯦ ꯐꯨꯔꯤꯠꯁꯤꯗ ꯌꯥꯝ ꯐꯠꯇ꯭ꯔꯣ in one ꯆꯥꯕ ꯊꯛꯄꯤꯁꯦ ꯅꯪꯗꯤ ꯑꯩ ꯊꯛꯑꯔꯣꯏ ꯁꯤꯌꯦ ꯁꯥꯕꯗꯤ ꯆꯥ ꯑꯃ ꯊꯛꯄ ꯂꯩ ꯍꯥꯎꯕ꯭ꯔꯣ ꯁꯨꯝ ꯑꯄꯥꯝꯕꯅ ꯑꯗꯨꯝ ꯌꯥꯏ ꯌꯦꯡꯒꯦꯔꯥ ꯊꯛꯅꯤꯡꯗꯦ ꯅꯨꯡꯁꯤꯠꯇꯤ ꯂꯥꯛꯄꯗꯤ ꯑꯩ ꯌꯦꯡꯉꯣ ꯁꯤꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯌꯦꯡꯉꯣ ꯐꯤꯕꯝꯁꯦ ꯍꯨꯃꯥꯡꯁꯨ ꯌꯥꯗ꯭ꯔꯦ ꯎꯔꯤꯡꯁꯨ ꯊꯨꯡꯒꯠꯂꯦ ꯌꯥꯗ꯭ꯔꯦ ꯊꯧ ꯍꯪꯉꯣ ꯐꯖꯔꯤ ꯌꯥꯔꯦ ꯃꯇꯥꯡ ꯃꯇꯥꯡꯅꯅꯤ ꯃꯊꯪ ꯆꯠꯄꯗꯤ ꯁꯝꯒ ꯇꯤꯡꯉ ꯆꯠꯂꯒꯦ
Nên là mà tầm đấy tôi ra thì chỉ tôi đi à quỳ này rất chết đâu quỳ đấy là tôi đi bỏ hai em Aduna next plan này mua xin lấy gì mà cứ là nụ ba sáu sẽ là gì đó ngoài cái qua nó không đâu sao không thấy nó không chạy nó chạy nát ทรายทำน้ำปลาเต่าอะไรกัน